ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯖꯤꯡꯕꯤ, ꯊꯥꯅꯤꯜ, ꯂꯩꯃ ꯃꯊꯪ ꯁꯦꯠꯅ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯇꯣꯝꯄꯣꯛꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯏꯇꯣꯝ ꯇꯣꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯖꯤꯡꯕꯤꯅ ꯂꯥꯏꯗꯤ ꯁꯥꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯃꯧꯄ꯭ꯋꯥꯕꯨ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯂꯝꯖꯤꯡꯕꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗꯒꯤ ꯂꯥꯞꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯃ ꯂꯝꯖꯤꯡꯕꯤꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯅꯤꯡꯗꯦ꯫ ꯃꯔꯤꯟ ꯈꯔ ꯇꯜꯂꯤ꯫ ꯂꯝꯖꯤꯡꯕꯤꯅ ꯂꯥꯏꯗꯤ ꯁꯥꯕꯗꯨ ꯅꯣꯡꯃꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯃꯆꯦ ꯂꯝꯖꯤꯡꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯆꯦ ꯂꯝꯖꯤꯡꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯦꯍꯟ, ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯑꯩꯅ ꯀꯩꯅꯣꯝ ꯂꯩꯔꯦ ꯌꯦꯡꯉꯨꯅꯦ꯫ ꯂꯩꯃꯅ ꯑꯌꯥ, ꯉꯥꯅꯤ, ꯌꯥꯝ ꯆꯥꯎꯏꯅꯦ ꯁꯤꯗꯤ꯫ ꯆꯦꯍꯟ, ꯑꯁꯤꯗꯤ ꯍꯥꯎꯔꯅꯤꯕꯣ꯫ ꯅꯥꯎ, ꯑꯁꯤꯒꯤ ꯉꯥꯁꯤꯗꯤ ꯁꯦꯟ ꯋꯥꯡꯂꯝꯂꯅꯤꯕꯣ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯛꯂꯤꯕꯅꯣ ꯅꯪꯕꯣ? ꯆꯦꯍꯟ, ꯑꯩꯅ ꯌꯨꯝ ꯁꯥꯕ ꯆꯠꯄꯒꯤ ꯁꯦꯜꯗꯣ ꯉꯁꯤ ꯄꯨꯟꯅ ꯄꯤꯔꯛꯂꯤ꯫ ꯉꯥꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯁꯤꯒꯤ ꯁꯦꯟꯁꯤꯅ ꯑꯔꯦꯝꯕꯅꯤ꯫ ꯆꯦꯍꯟꯅ ꯊꯝꯖꯤꯜꯂꯨ꯫ ꯑꯗꯨꯒ ꯁꯤꯅꯅꯦ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯕ꯫ ꯌꯥꯔꯦꯗ, ꯅꯪꯅ ꯁꯨꯝ ꯄꯥꯏꯖꯧ꯫ ꯏꯆꯦꯅ ꯂꯥꯏꯗꯤ ꯁꯥꯗꯨꯅ ꯌꯣꯟꯕꯗ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯦꯟꯕꯗꯤ ꯀꯣꯟꯅꯩꯌꯦ꯫ ꯅꯪꯅ ꯋꯥꯅ ꯇꯥꯟꯖꯕꯅꯤ꯫ ꯅꯪ ꯁꯨꯝ ꯇꯨꯡꯁꯤꯟꯖꯧꯗ꯫ ꯆꯦꯍꯟꯅ ꯑꯣꯏꯅ ꯇꯨꯡꯁꯤꯜꯂꯨ꯫ ꯑꯩꯅ ꯄꯥꯏꯔꯗꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ꯫ ꯍꯣꯏ, ꯏꯆꯦ ꯊꯝꯖꯤꯜꯂꯒꯦ꯫ ꯑꯗꯣ ꯅꯥꯎ, ꯍꯧꯖꯤꯛ ꯅꯪꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤ ꯋꯥꯗ꯭ꯔꯣ? ꯏꯆꯦꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯔꯤꯕꯁꯤꯗꯤ꯫ ꯆꯦꯍꯟ, ꯅꯪꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯉꯝꯕ ꯊꯕꯛ ꯁꯨꯔꯒ ꯆꯦꯍꯟꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯄꯥꯡꯂꯤꯕꯁꯦ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕꯅꯤ꯫ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯝꯖꯤꯡꯕꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯃꯅ ꯃꯈꯣꯟ ꯏꯆꯥꯎ ꯆꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅꯁꯅꯨ꯫ ꯉꯥꯁꯦ ꯎꯔꯨꯕꯗꯒꯤ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯂꯛꯑꯦꯕ꯫ ꯅꯥꯎ, ꯆꯠꯂꯣ, ꯉꯥꯁꯦ ꯄ꯭ꯔꯞ ꯁꯦꯝꯂꯛꯑꯣ꯫ ꯑꯩ ꯃꯔꯣꯏ ꯁꯦꯝꯂꯛꯂꯒꯦ꯫ ꯍꯣꯏ ꯆꯦꯇꯣꯟ꯫ ꯆꯦꯌꯥꯏ, ꯇꯥꯗꯕ꯭ꯔꯣ? ꯑꯝꯇ ꯂꯥꯛꯑꯣ꯫ ꯂꯥꯛꯇ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯤ꯫ ꯆꯦꯌꯥꯏ! ꯂꯩꯃ, ꯅꯨꯃꯤꯗꯥꯡ ꯇꯞꯅ ꯀꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁꯨꯛ ꯂꯥꯎꯅ ꯀꯧꯔꯤꯁꯤꯐꯥꯎ ꯇꯥꯗ꯭ꯔꯤꯁꯤꯗ ꯇꯞꯅ ꯀꯧꯔꯗꯤ ꯇꯥꯔꯅꯤ꯫ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯑꯉꯥꯡ, ꯑꯩꯁꯤꯕꯨ ꯅꯥꯄꯪꯕ ꯃꯤ ꯑꯣꯏꯅ ꯎꯔꯨꯔꯕ? ꯀꯅꯥ ꯇꯥꯅꯕꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯇꯅꯕ꯫ ꯊꯥꯖꯤꯜꯂꯣꯍꯦ, ꯑꯩꯗꯤ ꯈꯨꯠ ꯄꯥꯟꯗꯕꯅꯤꯅ꯫ ꯅꯪ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯒꯦ ꯅꯪ꯫ ꯍꯥꯏ, ꯑꯩ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯣꯏ ꯑꯅꯤꯕꯣ? ꯆꯠꯂꯨꯁꯨ, ꯅꯣꯏꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯂꯩꯔꯨꯁꯨ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩ ꯀꯧꯔꯛꯀꯦ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯃꯛꯇꯨ ꯑꯃꯅ ꯑꯃꯗ ꯃꯆꯨꯞ ꯄꯩꯅꯗꯨꯅ ꯐꯠ ꯂꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯅꯤꯁꯦ꯫ ꯎꯅꯕꯒ ꯍꯦꯛꯇ ꯈꯠꯅꯩꯅꯦ꯫ ꯆꯦꯍꯟ, ꯆꯦꯇꯣꯟꯒ ꯆꯦꯌꯥꯏꯒꯗꯤ ꯃꯔꯣꯏ ꯃꯄꯥꯡꯁꯤ ꯃꯣꯏ ꯀꯧꯊꯣꯛꯂꯒ ꯁꯦꯝꯍꯟꯕ ꯌꯥꯗ꯭ꯔꯣ? ꯄꯣꯊꯥꯖꯔꯁꯅꯨ, ꯌꯥꯝꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯅ ꯁꯨꯝ ꯇꯧꯔꯒꯦ꯫ ꯆꯦꯍꯟꯅ ꯀꯦꯍꯟꯕꯗ ꯑꯅꯤꯁꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤ꯫ ꯃꯔꯤꯟꯁꯨ ꯌꯥꯝ ꯇꯜꯂꯕꯅꯤꯀꯣ꯫ ꯑꯁꯨꯛ ꯆꯥꯎꯔꯕꯁꯤꯕꯨ ꯊꯕꯛ ꯑꯃꯇ ꯁꯨꯕ ꯍꯩꯇꯕꯅꯦ ꯑꯅꯤꯁꯤ꯫ ꯍꯌꯦꯡꯅꯦ ꯃꯥꯒꯤ ꯃꯇꯝꯗ ꯌꯧꯔꯒ ꯃꯔꯥꯏꯅ ꯍꯩꯅꯕ ꯍꯣꯠꯅꯖꯅꯤꯗ꯫ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯁꯅꯨ ꯇꯧꯕꯅꯤ꯫ ꯀꯜꯂꯤꯕ ꯃꯆꯤꯟꯁꯤꯒ ꯍꯌꯦꯡꯋꯥꯏꯅꯦ ꯃꯤꯋꯥ ꯇꯥꯗꯧꯔꯤꯅꯤ ꯌꯦꯡꯉꯨ꯫ ꯌꯥꯔꯦꯁꯦ, ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯨꯔꯣ꯫ ꯍꯣꯏ ꯆꯦꯍꯟ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯅꯤꯜꯒ ꯂꯩꯃꯒꯗꯨ ꯃꯈꯨꯠ ꯆꯣꯞ ꯂꯥꯎꯅ ꯍꯥꯝꯂꯒ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯆꯦꯌꯥꯏ, ꯆꯦꯇꯣꯟ, ꯀꯣꯟꯁꯤꯗꯤ ꯀꯅꯥꯅ ꯐꯦꯡꯗꯧꯔꯤꯕ? ꯅꯣꯏ ꯑꯅꯤꯅ ꯈꯨꯠ ꯍꯥꯝꯂꯗꯤ? ꯊꯥꯅꯤꯜꯅ ꯈꯪꯗꯦ, ꯑꯃꯁꯤꯅ ꯃꯔꯥꯏ ꯐꯦꯡꯖꯅꯤ꯫ ꯂꯩꯃꯅ ꯑꯩꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯗꯤ ꯆꯦꯍꯟꯅ ꯇꯥꯔꯦ꯫ ꯌꯥꯔꯣꯏ, ꯑꯅꯤꯃꯛ ꯑꯃꯠꯇ ꯍꯧꯒꯠꯄ ꯌꯥꯔꯣꯏ꯫ ꯑꯃꯅ ꯀꯣꯟ ꯐꯦꯡꯂꯨ, ꯑꯃꯅ ꯂꯨꯈꯥꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨ꯫ ꯅꯥꯎ, ꯏꯆꯦꯅ ꯁꯨꯝ ꯇꯧꯒꯦꯅꯦ꯫ ꯌꯥꯔꯣꯏ, ꯆꯦꯍꯟꯗꯤ ꯊꯕꯛ ꯂꯣꯏꯕꯒ ꯂꯥꯏꯗꯤ ꯑꯃꯨꯛ ꯁꯥꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯅꯤꯁꯤꯗꯤ ꯆꯦꯍꯟꯒꯤ ꯃꯇꯦꯡ ꯀꯩꯁꯨ ꯄꯥꯡꯂꯣꯏ, ꯇꯨꯝꯈ꯭ꯔꯗꯧꯕꯅꯤ꯫ ꯑꯁꯤ ꯇꯧꯕꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ? ꯌꯥꯔꯣꯏ, ꯈꯨꯠ ꯍꯥꯝꯃꯨ, ꯍꯧꯒꯠꯂꯨ꯫ ꯊꯥꯅꯤꯜꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯈ꯭ꯔꯕꯣꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯔꯝꯂꯒ ꯀꯣꯟ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯄꯣꯛꯅ ꯅꯝꯗꯅ ꯑꯅꯤꯗꯨ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯌꯨꯝ ꯁꯥꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗꯒꯤ ꯌꯥꯝ ꯊꯦꯡꯊꯔꯕ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗꯦ꯫ ꯂꯝꯖꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯇꯣꯝꯄꯣꯛꯄꯨ ꯍꯜꯂꯛꯄ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫
ꯊꯥꯅꯦꯜ ꯂꯩꯃꯗꯤ ꯂꯝꯖꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯂꯩꯃ, ꯀꯩꯗꯧꯔꯕꯅꯣ? ꯅꯅꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤꯔꯥ? ꯂꯩꯃꯅ, ꯆꯤꯍꯟ, ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝ ꯊꯦꯡꯊꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯇꯝꯗꯤ ꯉꯜꯂꯤꯌꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯊꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕ꯭ꯔꯁꯨ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯣꯝꯄꯣꯛ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯤꯍꯟ, ꯆꯦꯌꯥꯏ, ꯆꯦꯇꯣꯟ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯅꯥꯎ, ꯀꯔꯤꯒꯤꯅꯣ ꯊꯦꯡꯂꯛꯂꯤꯗꯨꯅ? ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯀꯅꯥꯅꯣ ꯃꯥꯅ? ꯇꯣꯝꯄꯣꯛꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯤꯕꯗꯨꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯥꯅꯦꯜ ꯃꯥꯅ ꯄꯥꯏꯔꯛꯄ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯝꯕꯗꯨ꯫ ꯃꯇꯧꯗꯨꯗ ꯊꯥꯅꯦꯜꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯒꯤꯁꯦ ꯆꯦꯜꯂꯛꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯨꯄꯤ, ꯅꯪ ꯀꯥꯏꯗꯩꯅꯣ? ꯂꯝꯖꯤꯡꯕꯤꯅ, ꯊꯥꯅꯦꯜ, ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯈꯤꯁꯤ, ꯊꯦꯡꯂꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯂꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯀꯥꯗ ꯐꯝꯍꯜꯂꯤ꯫ ꯂꯝꯖꯤꯡꯕꯤꯅ ꯇꯞꯅ ꯍꯪꯂꯛꯏ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯇꯣꯝꯄꯣꯛꯅ, ꯆꯤꯍꯟ, ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯏꯕꯤ ꯀꯧꯕꯅꯤ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯂꯩꯃꯅ, ꯅꯪꯗ ꯍꯪꯕ꯭ꯔꯣ? ꯃꯁꯥꯅ ꯈꯨꯝꯖꯅꯤ꯫ ꯃꯆꯤꯟ ꯄꯥꯟꯅꯕ꯭ꯔꯣ ꯃꯥ? ꯑꯗꯨꯝ ꯈꯨꯝꯖꯅꯤ꯫ ꯅꯪꯗ ꯍꯩꯄꯥ ꯁꯥꯎ ꯍꯥꯏꯗꯤꯌꯦ꯫ ꯏꯍꯦ, ꯂꯩꯃ, ꯋꯥ ꯑꯃꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯕ ꯌꯥꯔꯣꯏꯗꯕꯅꯤ ꯅꯣꯏꯁꯤꯗꯤ꯫ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯀꯣ꯫ ꯕꯦꯝꯃ, ꯍꯥꯏꯔꯣ ꯍꯥꯏꯔꯣ꯫ ꯊꯣꯏꯕꯤꯅ, ꯏꯅꯝꯃ, ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ꯫ ꯑꯩ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯊꯥꯅꯦꯜꯅ, ꯅꯣꯏ ꯆꯍꯤ ꯀꯌꯥ ꯁꯨꯅꯔꯦ? ꯅꯌꯨꯝ ꯄꯥꯟꯗꯣꯏ ꯇꯧꯔꯤꯁꯦ? ꯀꯔꯤ ꯁꯨꯔꯒ ꯆꯥꯗꯣꯔꯤꯒꯦ? ꯑꯩꯈꯣꯏ ꯐꯥꯎ ꯄꯥꯟꯗ꯭ꯔꯤ, ꯑꯗꯨꯒ ꯃꯃꯤꯠ ꯀꯥꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤꯅꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯤ ꯆꯦ ꯌꯥꯏ, ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯊꯤ ꯂꯧꯔꯒ ꯃꯔꯥꯏ ꯆꯥꯖꯁꯅꯤ꯫ ꯑꯗꯨꯀꯥꯟꯗ ꯈꯪꯗꯣꯏꯅꯤ ꯃꯣꯏ꯫ ꯏꯆꯦꯒꯤ ꯊꯥꯅꯦꯜ, ꯂꯩꯃ, ꯌꯥꯔꯤꯁꯤ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯍꯨꯝꯈꯛ ꯄꯥꯎ ꯍꯟꯕ ꯆꯠꯈ꯭ꯔꯦ꯫ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯗꯨꯅ ꯂꯨꯍꯣꯡꯕꯁꯨ ꯊꯨꯅ ꯑꯗꯨꯃꯛ ꯍꯣꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯤ, ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ, ꯃꯉꯣꯟꯗ ꯃꯤꯅ ꯐꯅ ꯇꯧꯔꯛꯂꯤ꯫ ꯃꯥꯅ ꯍꯦꯟꯅ ꯐꯖꯤꯟꯕꯤ, ꯊꯤꯅ ꯇꯧꯔꯤ, ꯄꯥꯟꯅꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯊꯣꯏꯕꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯖꯩ, ꯀꯅꯥꯒꯁꯨ ꯂꯧꯇꯥꯅꯗꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤ ꯇꯨꯂꯁꯤꯕꯣꯡ ꯋꯥꯏ ꯇꯩꯔꯤ꯫ ꯊꯥꯅꯦꯜ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯣ ꯌꯦꯡꯂꯤ꯫ ꯉꯥꯡꯐꯝ ꯂꯩꯔꯕ ꯃꯥꯜꯂꯤ, ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯔꯛꯏ꯫ ꯀꯩꯅꯣ, ꯉꯔꯥꯡꯇ ꯂꯨꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤ, ꯇꯨꯜꯁꯤꯕꯣꯡ ꯇꯩꯕꯕꯨ ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛꯇ ꯄꯥꯏꯁꯤꯕꯣ? ꯈꯔꯒ ꯀꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯏꯁꯤꯡ ꯈꯤꯛꯂꯒ ꯇꯣꯛꯇꯣꯔꯤꯅꯦ꯫ ꯆꯤꯍꯟꯅ ꯇꯩꯕꯗꯗꯤ ꯁꯨꯃꯥꯡꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯇꯩꯕꯅꯤ꯫ ꯊꯣꯏꯕꯤꯅ, ꯏꯅꯝ ꯌꯥꯏ, ꯑꯩꯗꯣ ꯍꯧꯒꯠꯄ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ꯫ ꯆꯥꯛ ꯊꯦꯡꯂꯗꯤ ꯇꯥꯇꯣꯟ ꯆꯥꯛ ꯆꯥꯗꯕꯤ ꯆꯠꯂꯅꯤ ꯇꯧꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯇꯝꯃꯨꯅꯦ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯍꯥꯏꯔꯤ꯫ ꯃꯁꯥꯗꯤ ꯅꯨꯃꯤꯠ ꯌꯨꯡ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯤꯗ ꯄꯥꯎꯇꯥꯛꯀꯁꯨ ꯄꯤꯔꯤꯅꯦ꯫ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯏꯅꯝ ꯌꯥꯏ, ꯂꯝꯁꯨ ꯇꯩꯕ ꯂꯣꯏꯔꯕꯅꯤꯅ ꯊꯦꯡꯂꯤ, ꯑꯩ ꯏꯔꯨ ꯂꯨꯖꯔꯨꯈꯤꯒꯦ ꯍꯥꯏꯕ, ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯥꯅꯦꯜꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯒ ꯇꯥꯅꯤꯡꯗ꯭ꯔꯤꯕꯅꯤ ꯀꯥꯏꯗꯧꯔꯤ? ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯥꯅ ꯑꯩꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯊꯥꯅꯦꯜ ꯑꯩ ꯀꯅꯥꯅꯣ ꯈꯪꯂꯣꯏꯗ꯭ꯔꯗꯣ? ꯂꯩꯃ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯦ ꯊꯥꯅꯦꯜꯅ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯆꯦ ꯌꯥꯏ, ꯀꯩꯗꯧꯔꯒꯦ? ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯂꯥꯡꯂꯝꯂꯤꯁꯤꯅ? ꯏꯁꯧꯗ ꯁꯣꯝ ꯂꯥꯡꯂꯒ ꯂꯩꯕꯁꯦ ꯁꯛ ꯊꯤꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯊꯤꯒꯦ ꯊꯤꯁꯅꯨ, ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯅ? ꯑꯩ ꯊꯤꯛ ꯇꯧꯒꯦꯅꯦ꯫ ꯊꯥꯅꯦꯜ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯩꯃꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ꯭ꯔꯅꯦ? ꯑꯗꯨꯗꯤ ꯆꯦ ꯌꯥꯏ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯩꯊꯠꯁꯤ, ꯅꯨꯡꯉꯥꯏꯅꯤꯃ꯫ ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯈꯣꯏꯁꯤꯕꯣ? ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯊꯣꯏꯕꯤ, ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯆꯥ ꯄꯨꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯂꯣꯟꯕ ꯂꯣꯏꯔꯒ ꯅꯪ ꯅꯇꯣꯝꯇ ꯊꯛꯂꯒ ꯇꯣꯛꯈ꯭ꯔꯕ꯭ꯔꯣ? ꯏꯅꯝꯇꯣꯟ, ꯆꯥꯗꯤ ꯂꯣꯟꯗ꯭ꯔꯤ, ꯇꯥꯇꯣꯟ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯅꯤꯗꯅ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯂꯕ꯫ ꯀꯔꯤ? ꯑꯩ ꯑꯌꯨꯛꯇ ꯆꯥ ꯊꯛꯇꯅ ꯆꯥꯛ ꯆꯥꯗꯦ, ꯌꯥꯝ ꯊꯨꯅ ꯆꯥ ꯂꯣꯜꯂꯣ, ꯉꯥꯏꯔꯕꯅꯤ꯫ ꯉꯥꯡꯅꯔꯤꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡꯕꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃ, ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯨ ꯑꯌꯨꯛꯁꯤꯗ? ꯊꯣꯏꯕꯤꯌꯥ, ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯉꯁꯤꯗꯤ ꯊꯦꯡꯂꯦꯅ ꯆꯥ ꯂꯣꯜꯍꯧꯗ꯭ꯔꯕ, ꯑꯗꯨꯒꯤꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯇꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯍꯌꯦꯡ ꯏꯆꯦ ꯉꯟꯇꯥꯅ ꯂꯣꯟꯒꯤꯁꯦ꯫ ꯆꯦꯍꯟ, ꯑꯩ ꯆꯥ ꯊꯛꯇ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯣꯏ꯫ ꯏꯍꯦ, ꯅꯪ ꯉꯁꯤꯗꯤ꯫ ꯊꯣꯏꯕꯤꯌꯥ, ꯅꯅꯝꯃ ꯑꯇꯣꯟꯕꯤꯁꯦ ꯆꯥꯗ ꯌꯥꯝ ꯉꯥꯎꯖꯕꯅꯤ, ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯆꯥ ꯊꯛꯆꯒꯦ ꯍꯥꯏꯕꯅꯤ꯫
ꯆꯥꯗꯣ ꯑꯃꯨꯛꯇ ꯂꯣꯜꯂꯨ ꯏꯅꯝꯃꯅꯦ ꯆꯥꯛꯇꯣ ꯌꯦꯡꯕꯤꯔꯒꯦ ꯍꯣꯏ ꯏꯅꯝꯃ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯥ ꯂꯣꯜꯂꯤ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯂꯩꯃꯗ ꯆꯥꯗꯨ ꯄꯤ ꯂꯩꯃꯁꯨ ꯆꯥꯗꯨ ꯌꯥꯎꯝ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯈꯪꯀꯥꯝ ꯀꯥꯝꯊꯣꯔꯛꯏ ꯑꯁ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯆꯥꯕ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯂꯣꯟꯅꯒꯦ ꯑꯁꯤꯗꯤ ꯅꯪ ꯊꯛꯎ ꯍꯥꯏꯔꯒ ꯆꯥ ꯁꯥꯕꯗꯨ ꯊꯣꯏꯕꯤꯗ ꯍꯩꯖꯤꯜꯂꯤ 이마 ꯈꯪꯕ꯭ꯔꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯊꯣꯏꯕꯤꯌꯥ ꯁꯤ 이놈의 ꯌꯦꯡꯒꯦ ꯀꯥꯏꯗꯅ ꯍꯩꯖꯤꯜꯂꯤꯗꯣ ꯑꯁ 사람라니니 ꯁꯤ 이생ꯁꯦ ꯊꯥꯔꯛꯀꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯊꯛꯅꯤꯡꯗ꯭ꯔꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯀꯣꯛ ꯃꯐꯝ ꯑꯃꯗ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯉꯥꯡꯁꯤꯒꯤ ꯃꯈꯨꯠꯁꯦ ꯂꯣꯏꯅ ꯄꯣꯛꯊꯣꯛꯂꯦ ꯅꯪꯁꯤꯗꯤ ꯅꯪ ꯃꯃꯥꯏꯗ ꯑꯣꯏꯔꯝꯗ꯭ꯔꯤꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯂꯩꯃꯥ ꯇꯟꯖꯥꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯆꯪꯂꯛꯏ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯖꯍꯟ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯤꯕꯁꯤꯅ ꯂꯣꯏꯅ ꯄꯣꯛꯊꯣꯛꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯥꯇꯣꯟ ꯏꯅꯝ ꯌꯥꯏꯅ ꯑꯩꯉꯣꯟꯗ ꯆꯥ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯆꯥ ꯑꯁꯥꯕꯗꯣ ꯍꯩꯖꯤꯜꯂꯛꯂꯤꯕ ꯆꯦꯌꯥꯏ ꯆꯥ ꯍꯥꯎꯇꯦꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯁꯤ ꯂꯣꯏꯅ ꯄꯣꯛꯊꯣꯛꯂꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯕ ꯂꯝꯖꯤꯡꯕꯤ ꯋꯥ ꯁꯨꯝ ꯁꯥꯡꯊꯅꯔꯒ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯁꯥꯎꯅꯔꯛꯂꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯎ ꯄꯣꯛꯊꯣꯛꯂꯤꯗꯨ ꯀꯔꯤ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯇꯩꯕ ꯌꯥꯕ ꯈꯔ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯩꯔꯨꯁꯨ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯊꯣꯏꯕꯤꯕꯨ ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯂꯝꯖꯤꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯂꯩꯃꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯑꯍꯨꯝꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯊꯣꯏꯕꯤꯅ ꯌꯨꯝꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯐꯤ ꯈꯔ puthoklaklaga hairi Thoibiya nangna pi suringai aigi su khara suram ai suge tawbani aduda ai ngasi se thabak ama laksindana pharak tariba ngasi kangnaba tawram ai hing thabak jatoi ko hairam laga satkhre lai madu ngaihak leiraga thanel su phi mayam ama puthoklaktuna hairi Thoibiya aigi phi si su khara suramo ai hing se thabak ama jatoi be lai inam yai yara de hing surasi ngasi di phi yam le phawham leiraroi Noigi to kona suru, aigi se hana suru. Noigi to di kola basu yaramni. Aduga niya, nang loiraga aigi kado. Wai si nana mugda te thoklam. Muat pa na loira bani. Inam yai, ai ko chinari, subangam na roi. Ai na bo hairura di niya. Noong matangam ni si masuk hai da bani. Atay na haira di, hoi. Khang di di. Ngasi di niya, haujing magsu da bayaroi. Inam yai na su da bayade hairaga, inam mo ina subiro. Ai di ngamdre. Hai, isaw galang sinaraga tokpa yani haidu di kaluno. Si, aina halakpada suramgadaba khanglidana hairaduna phisingdu thoibigi manakta thanamlaga chatkre thanelsu thoibi sauna hayowi aisibu moigi minnai oina khalurabra khangdi thabak chatlibani kai lekai da mi wangang ba chali ori ni anima ai som sauning laktorida suroi da moigi ani gi phiga amata suroi asida punna namsilaga thanamlagi kona moino oina sujarani asi ori di yaridana haiduna nakal amada punna thanamlaga mana suriba phi kharadu Paudoklamlaga imong jangkri Nakan amadana Ngasaidagi thabak chatpa saraga Laikai da miwangang bachatluba anidu Masa-masagi phisingdu Kanglamlani haiba matamda Punna mayumda halaklami Laymana Jiyai Ngasai Aikhoi maunawdanya Aina phisu haidana Aigi phisingdo Motpa motaba Loina pisilamani Nang suro Aisunya Araiba phi makai loina puthokduna pirambani Nungairamlani ma Aikhoi bu sitabagi mahini Ngai ko ni jeye Aigi phiga amata phawbu udena Kai phawri bajana Phian kok sidi ihang hangida Hoi ni he Aigi so amata phawbu udena Kangli kai ni lokshin khraba jatloba Phian kok tadi amata ude Adagi mapai ama laisina kaino Phi natrane malida Haima loiredana Aigi phi natrosibo Ha Aigi su yauriba malin he Nungai ni manga sidi Thoibi Hai mau nau Nana do panglabro nang bo Hai tani hekta lawai luton dagi laktharakpani Thoibi su tumlubagi uiri tawduna mapanda thoklai Kaino inam yai Aina pangde tamna hayu yadro Aina phi suramo hairaga Ibi amadi nungai ni tum leirui oire Noidina khut pandro Imongi thabak pumbasu aina Adugi mathakta noigi seba amuk taw haidudi Ai suminai na tabani na ngamdre Laymana Nang nangamdai hairagadi Asa aina haibe kai Ai kok suram loidro Suge hairadi inam yaisu ai dai da bi kok subadi kai Masi ai iyam kaida masam se khutang yelaga haidatke Inam to na sampoiraga ai na jagoi sare leirani nya Nang ta han hat lageda Hairaga thoibi ki masam du hekta phoi Thoibi su
ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯅꯝꯇꯣꯟꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯃꯤ꯫ ꯊꯥꯅꯦꯜꯁꯨ ꯈꯝꯗꯣꯛꯇꯦ, ꯊꯣꯏꯅ ꯑꯗꯨꯝ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯩꯃꯥ, ꯃꯁꯝꯗꯨ ꯈꯔ ꯌꯥꯝꯅ ꯐꯣꯏꯗꯠꯂꯨꯅꯦ, ꯃꯧꯅꯥꯎꯁꯤꯅ ꯍꯦꯜꯍꯟꯒꯅꯨ꯫ ꯃꯁꯤꯗꯤ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯑꯩꯁꯨ ꯃꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯗꯠꯀꯦꯔꯦꯍꯦ꯫ ꯑꯁ, ꯀꯝꯗꯧꯅꯤ, ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯂꯝꯖꯤꯡꯕꯤꯗꯨ ꯇꯨꯝꯂꯝꯕꯅꯤ꯫ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯑꯍꯨꯝꯗꯨ ꯈꯥꯝꯗꯣꯛꯏ꯫ ꯊꯥꯅꯦꯜ, ꯂꯩꯃꯥ, ꯊꯣꯏꯕꯤ, ꯅꯣꯏꯕꯨ ꯅꯈꯨꯠꯇ ꯊꯥꯗꯣꯛꯎꯅꯦꯍꯦ, ꯁꯤꯟꯅꯕ ꯇꯥꯔꯤꯅꯦ ꯅꯣꯏꯕꯣ꯫ ꯍꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ? ꯊꯥꯗꯣꯛꯇꯦꯅꯦ, ꯑꯗꯨꯗꯤ ꯅꯣꯏ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯑꯍꯨꯝꯗꯨꯗ ꯏꯁꯤꯡꯗꯨ ꯖ꯭ꯋꯥ ꯂꯥꯎꯅ ꯍꯩꯖꯤꯜꯂꯤ꯫ ꯃꯁꯝ ꯐꯣꯏꯅꯔꯕ ꯑꯍꯨꯝꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯅꯩ꯫ ꯐꯔꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯌꯨꯝꯅꯦ ꯍꯥꯏꯕ ꯑꯇꯥꯛꯅꯔꯦꯗꯅ꯫ ꯌꯦꯡꯉꯣ ꯅꯃꯤꯠꯁꯤꯡꯗꯣ, ꯁꯝꯕꯟ ꯃꯔꯨꯝꯗꯒꯤ ꯊꯣꯡꯒꯥꯗꯒꯤ ꯃꯤꯅ ꯆꯦꯞꯊꯥ ꯆꯦꯞꯊꯥ ꯌꯦꯡꯂꯤꯕꯁꯦ꯫ ꯅꯃꯥꯏꯗꯨ ꯀꯔꯤꯃꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯅꯣꯏꯕꯣ? ꯀꯔꯤ ꯃꯔꯝꯒꯤꯔꯣ ꯅꯣꯏꯅ ꯈꯠꯅꯔꯤꯕꯁꯦ? ꯅꯔꯣꯟ ꯆꯣꯝꯃꯨ꯫ ꯊꯥꯅꯦꯜꯅ ꯆꯦꯍꯟ, ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ, ꯊꯣꯏꯕꯤꯗ ꯐꯤ ꯈꯔ ꯈꯛꯁꯨ ꯍꯥꯏꯔꯝꯕ꯫ ꯀꯔꯤ? ꯅꯣꯏꯅ ꯂꯩꯀꯥꯏ ꯀꯣꯏ ꯂꯩꯔꯒ ꯑꯉꯥꯡꯁꯤꯡꯗ ꯊꯧꯗꯥꯔꯤꯕꯅꯤꯅꯦ? ꯆꯦꯍꯟ, ꯊꯧꯗꯥꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯉꯝꯕ ꯈꯔ ꯈꯔ ꯄꯥꯡꯅꯁꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯕꯗ ꯀꯌꯥ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯤ꯫ ꯏꯅꯝꯍꯟ, ꯐꯤꯗꯨ ꯌꯥꯝꯕꯗꯨꯗ ꯀꯣꯟꯅ ꯁꯨꯔꯁꯦ ꯍꯥꯏꯕꯅꯤ, ꯏꯅꯝ ꯌꯥꯏꯒ ꯏꯅꯝ ꯇꯣꯟꯒꯗ꯫ ꯑꯗꯨꯗ ꯃꯣꯏꯅ ꯏꯅꯝꯃꯁꯤꯡꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯕꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯈꯔ ꯉꯥꯡꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯃꯅ ꯀꯔꯤ? ꯆꯦꯍꯟꯒꯤ ꯃꯃꯥꯡꯗ ꯂꯥꯟꯖꯗꯕꯒꯤ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯉꯁꯥꯏꯗꯤ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯀꯟꯈꯤꯗꯥꯏꯅꯦ? ꯍꯩ, ꯅꯁꯥꯒꯤ ꯅꯐꯤ ꯅꯁꯥꯅ ꯁꯨꯅꯤ ꯈꯪꯗ꯭ꯔꯒ ꯃꯤꯗꯃꯨꯛ ꯑꯣꯟꯁꯤꯜꯂꯨꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ, ꯀꯥꯏ ꯀꯥꯏꯗꯅ ꯂꯩꯔꯨꯁꯣ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯃꯩꯔꯥ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯝꯅꯤ꯫ ꯂꯝꯖꯤꯡꯕꯤꯗꯤ ꯂꯥꯏꯗꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯤ꯫ ꯊꯥꯅꯦꯜ ꯂꯩꯃ ꯑꯅꯤꯁꯨ ꯃꯆꯦ ꯂꯝꯖꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯊꯣꯏꯕꯤ ꯆꯪꯂꯛꯇꯨꯅ ꯂꯝꯖꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯍꯟ, ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯗ, ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏꯌꯦ꯫ ꯊꯥꯅꯦꯜꯅ ꯑꯩꯗꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯍꯥꯎꯅ ꯑꯃ ꯏꯔꯣꯜꯂꯣ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯣ꯫ ꯂꯩꯃꯅ ꯑꯩꯗꯤꯅꯦ ꯉꯥ ꯊꯣꯡꯉꯨ, ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯨꯒ ꯑꯃ ꯊꯣꯡꯂꯨ꯫ ꯍꯧꯍꯜꯂꯨ, ꯍꯥꯎꯇ꯭ꯔꯗꯤ ꯈꯣꯡꯕꯥꯟꯗ ꯈꯪꯂꯦꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯁꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯁꯤꯡꯗꯣ ꯅꯁꯥꯅ ꯊꯣꯡꯂꯨ ꯂꯥꯛꯎ, ꯑꯩꯗꯤ ꯉꯝꯂꯔꯣꯏꯌꯦ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯃꯧꯅꯤ, ꯃꯧ ꯑꯣꯏꯔꯗꯤ ꯆꯥꯛ ꯊꯣꯡꯕ, ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯁꯤꯟ ꯂꯥꯡꯕ ꯍꯥꯏꯕꯁꯦ ꯅꯊꯧꯅꯤ ꯈꯪꯂꯕ꯭ꯔꯣ? ꯑꯣ, ꯑꯗꯣ ꯑꯩꯗꯤ ꯉꯝꯗ꯭ꯔꯕ꯫ ꯃꯧ ꯇꯔꯨꯛ ꯈꯨꯠ ꯄꯥꯜꯂꯤꯁꯦ, ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯅꯣꯏꯗꯤ ꯄꯥꯟꯗ꯭ꯔꯣ ꯍꯥꯏꯁꯦ? ꯅꯔꯤꯟꯗꯣ ꯇꯜꯂꯗꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦ ꯉꯥꯡꯂꯛꯀꯅꯨ, ꯇꯨꯃꯤꯟ ꯆꯥꯎ ꯈꯪꯂꯦꯗꯅ꯫ ꯊꯥꯅꯦꯜꯅ ꯃꯁꯤ ꯄꯣꯠ ꯊꯥꯖꯤꯟꯕ ꯃꯁꯤ, ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯅꯁꯝ 10ꯃꯨꯛꯇꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯔꯣꯝꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯏꯅꯝ ꯌꯥꯏꯅ ꯁꯝ ꯐꯣꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯔ ꯂꯩꯔꯅꯤꯅꯦ, ꯂꯥꯛꯑꯣ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯨ ꯁꯥꯖꯦꯟ ꯁꯦꯝꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯍꯦꯛꯇ ꯄꯥꯏꯔꯒꯦ ꯑꯁꯤꯅꯤ꯫ ꯂꯩꯃꯁꯨ ꯃꯆꯦ ꯌꯥꯏꯒꯤ ꯃꯆꯪ ꯆꯪꯂꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯝ ꯐꯣꯏꯒꯤ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕꯤ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯝꯗꯣꯔꯛꯏ꯫ ꯍꯥꯏ, ꯅꯣꯏꯕꯨ ꯑꯩ ꯂꯩꯔꯤꯕꯁꯤ ꯀꯔꯤꯃꯇ ꯎꯗ꯭ꯔꯕ꯭ꯔꯣ? ꯆꯠꯂꯨ, ꯅꯊꯧ ꯇꯧꯅꯔꯨꯔꯣ꯫ ꯊꯥꯅꯦꯜ, ꯂꯩꯃꯥ, ꯅꯣꯏ ꯑꯅꯤꯁꯨꯅꯦ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯊꯣꯏꯕꯤꯗꯤ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯅꯦꯜꯗꯤ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯆꯦꯍꯟꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯀꯟꯈꯠꯄꯗ ꯊꯛ ꯀꯥꯔꯛꯇꯣꯔꯦ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛꯅꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯂꯛꯆꯔꯣꯏꯀꯣ꯫ ꯌꯥꯔꯦ, ꯅꯣꯏꯁꯨꯅꯦ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏ꯫ ꯑꯉꯥꯡꯁꯤꯅꯅꯦ ꯊꯕꯛ ꯄꯨꯝꯕ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯩ, ꯅꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ? ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯇꯪ ꯂꯩꯔꯤꯉꯩ ꯑꯣꯏꯔꯗꯤ ꯅꯣꯏꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯁꯨ ꯃꯉꯥꯏ, ꯅꯪꯅꯗ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯅ ꯐꯝꯂꯒ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯅ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯁꯥꯎꯔꯝꯗꯕ ꯌꯥꯏ꯫ ꯑꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ꯫ ꯂꯩꯃꯅ ꯃꯗꯨꯗ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯃꯥ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤ ꯅꯠꯇ꯭ꯔꯣ? ꯅꯣꯏꯒꯤ ꯅꯃꯤꯠꯇ ꯃꯧꯁꯤꯡꯁꯦ ꯃꯤꯅꯥꯏꯅ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ? ꯅꯣꯏꯁꯨ ꯅꯨꯄꯤ, ꯅꯣꯏꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯑꯗꯨꯝꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯅꯣꯏꯗ ꯈꯜꯂꯛꯂꯕꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯅꯣꯏꯒꯤ ꯋꯥꯈꯜꯗꯨ ꯏꯆꯦ ꯌꯥꯝ ꯌꯥꯅꯤꯡꯗꯦꯀꯣ, ꯁꯦꯝꯗꯣꯛꯎ꯫ ꯊꯥꯅꯦꯜꯅ ꯆꯦꯍꯟ, ꯅꯪ ꯌꯥꯝ ꯍꯣꯡꯂꯤ꯫ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯃꯤꯠꯅ ꯐꯥꯎ ꯍꯪꯒꯠꯅ ꯌꯦꯡꯂꯝꯗꯕ ꯅꯪꯅ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯆꯩꯔꯕꯅꯤꯅꯦ꯫ ꯆꯦꯒꯤ ꯊꯥꯅꯦꯜ, ꯂꯩꯃꯥ, ꯏꯆꯦꯅ ꯉꯥꯡꯂꯤꯕꯁꯦ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦꯅꯦ, ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯣꯏꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕꯁꯨ ꯊꯥꯅꯦꯜ ꯂꯩꯃꯗꯤ ꯃꯆꯦꯕꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕꯤꯁꯨ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ
ꯅꯨꯡꯉꯥꯏꯇꯅ ꯀꯥꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯊꯥꯅꯤꯜꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯃꯁꯥꯅ ꯁꯣꯏ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯩꯃ, ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯂꯥꯜꯂꯕ ꯃꯥꯜꯂꯤꯗ꯫ ꯀꯩꯅꯣ ꯆꯦ ꯌꯥꯏ, ꯑꯩꯈꯣꯏꯅ ꯀꯩꯗ ꯁꯣꯏꯔꯤꯒꯦ? ꯑꯩꯈꯣꯏꯅ ꯊꯣꯏꯕꯤꯗ ꯁꯥꯎꯔꯤꯕꯁꯦ ꯇꯧꯔꯤꯕꯁꯦ ꯃꯥꯅꯕꯨ ꯀꯩ ꯑꯀꯥꯏꯕ ꯇꯧꯔꯒꯦ? ꯀꯩꯝꯇ ꯇꯧꯗꯕꯅꯤ꯫ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯃꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯃꯗꯤ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯃꯇꯧꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯊꯣꯏꯕꯤꯕꯨ ꯍꯦꯟꯅ ꯁꯤꯡꯅꯈ꯭ꯔꯤ꯫ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯐꯪꯒꯗꯧꯔꯤ꯫ ꯂꯝꯖꯤꯡꯕꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯑꯅꯤꯅ ꯊꯣꯏꯕꯤꯕꯨ ꯊꯕꯛ ꯑꯋꯥꯕ ꯑꯃꯠꯇ ꯁꯨꯍꯜꯂꯝꯗꯦ꯫ ꯊꯣꯏꯕꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯨꯟ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯕ ꯊꯥꯅꯤꯜꯅ, ꯀꯥꯏꯗꯅꯣ ꯏꯁꯤꯡ ꯄꯨꯟ ꯄꯨꯔꯒ ꯊꯣꯛꯂꯛꯂꯤꯁꯤꯅ? ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯏꯅꯝ ꯌꯥꯏ, ꯏꯃꯨꯡꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ, ꯈꯔ ꯁꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ? ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯁꯥꯔꯤ? ꯑꯩꯅ ꯅꯪꯗ ꯀꯔꯤ ꯍꯥꯏ? ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯤꯔꯛꯑꯣ ꯏꯁꯤꯡ ꯄꯨꯟꯗꯣ ꯑꯩꯉꯣꯟꯗ, ꯑꯩ ꯁꯣꯛꯂꯨꯒꯦ꯫ ꯑꯁꯤꯗꯅꯦ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯨ, ꯀꯣꯏꯆꯠ ꯆꯠꯀꯅꯨ, ꯅꯁꯥ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯇꯥꯡꯕꯅꯤꯅ ꯑꯩꯗꯤꯅꯦ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯅꯪ ꯋꯥꯔꯗꯤ ꯏꯌꯥꯁꯨ ꯋꯥꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯌꯥ ꯅꯨꯄꯥꯁꯤ ꯋꯥꯍꯜꯂꯣꯏꯌꯦ, ꯑꯩ ꯁꯤꯗ ꯐꯝꯂꯒꯦ꯫ ꯑꯗꯨꯅꯤꯗꯅ, ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯑꯩꯗꯤ ꯐꯨꯗꯣꯔꯤꯕꯅꯤ꯫ ꯏꯜꯂꯒꯦ, ꯑꯩ ꯐꯝꯂꯦ ꯇꯨ꯫ ꯇꯣꯝꯄꯣꯛꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ, ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ, ꯏꯁꯤꯡ ꯁꯣꯛꯂꯨꯅꯤꯅ ꯊꯣꯛꯂꯛꯂꯤꯕ꯫ ꯑꯩꯗꯒ ꯁꯨꯗꯕꯤ ꯐꯝꯂꯒ ꯂꯩꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤꯅꯦ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯅꯤ, ꯁꯨꯡꯍꯧ ꯍꯧꯒꯠꯂꯣꯏ꯫ ꯆꯦ ꯌꯥꯏ, ꯇꯧꯔꯛꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯦ꯫ ꯍꯥꯟꯅꯗꯒꯤ ꯃꯔꯤꯟꯒ ꯈꯔ ꯇꯜꯂꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯂꯛꯂꯅꯨ ꯍꯥꯏꯔꯒ, ꯍꯥꯟꯅ ꯅꯍꯥꯟꯅꯤ, ꯑꯩ ꯍꯧꯖꯤꯛ ꯇꯟꯗ꯭ꯔꯕꯅꯤ꯫ ꯇꯥꯊꯣꯟ, ꯅꯪ ꯏꯅꯝ ꯌꯥꯏꯗ ꯑꯗꯨꯝꯅ ꯃꯇꯨꯡꯗ ꯍꯥꯏꯅꯨꯀꯣ꯫ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯅꯩꯅ, ꯍꯥꯏꯖꯔꯣꯏ꯫ ꯁꯣꯝꯗ ꯏꯃꯨꯡꯗ ꯂꯩꯃꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤ꯫ ꯄꯨꯝꯅꯃꯛ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯦ ꯏꯄ꯭ꯋꯥ ꯄꯨꯝꯕꯕꯨꯁꯨ ꯃꯨꯟꯈꯤꯕꯅꯤ ꯏꯐꯝꯗꯒꯤ꯫ ꯍꯧꯖꯤꯛꯅ ꯑꯩꯅ ꯐꯠꯇꯕꯤ ꯑꯃꯒꯨꯝ ꯅꯣꯏꯗꯒꯤ ꯇꯣꯀꯥꯏ ꯇꯥꯍꯟꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯍꯪꯆꯤꯠ ꯂꯥꯡꯕꯩ ꯀꯩꯕꯩ ꯇꯧꯅ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯗꯅ ꯊꯣꯏꯕꯤꯅ ꯁꯤꯡꯖꯨ ꯁꯨꯔꯤ꯫ ꯂꯝꯖꯤꯡꯕꯤꯒ ꯊꯥꯅꯤꯜꯒꯗꯤ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯅ ꯁꯤꯡꯖꯨꯗꯨ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯊꯥꯅꯤꯜꯅ, ꯆꯦꯍꯟ, ꯊꯣꯏꯕꯤꯅ ꯁꯨꯔꯤꯕ ꯁꯤꯡꯖꯨꯁꯦ ꯎꯕꯗ ꯑꯩꯗꯤ ꯇꯤꯟ ꯆꯨꯝꯕꯅ ꯂꯣꯏꯔꯤꯕꯨ, ꯌꯥꯝ ꯍꯥꯎꯗꯧꯕꯒ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯅꯪꯇ ꯅꯠꯇꯦꯅꯦꯍꯦ, ꯑꯩꯁꯨꯅꯤ꯫ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧ, ꯁꯤꯡꯖꯨ ꯆꯥꯅꯤꯡꯃꯟꯗꯅ ꯏꯁꯥꯁꯦ ꯈꯣꯔꯣꯛ ꯈꯣꯠꯂꯄꯣꯅꯤ꯫ ꯊꯣꯏꯕꯤꯌꯥ, ꯅꯪꯒꯤꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤ? ꯏꯅꯝꯍꯟ, ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯊꯥꯅꯤꯜ, ꯆꯐꯨꯗ ꯆꯥꯛ ꯈꯔ ꯌꯥꯍꯧꯕꯅꯤ, ꯑꯗꯨꯒ ꯍꯥꯞꯂꯛꯎ꯫ ꯑꯗꯨꯒꯅꯦ ꯂꯩꯃꯁꯨ ꯀꯧꯕꯤꯔꯣ, ꯇꯨꯝꯍꯧꯕꯅꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯂꯩꯃ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯂꯥꯎ, ꯍꯧꯒꯠꯂꯨꯁꯤ꯫ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯗ ꯃꯥꯡꯒꯣꯜ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯩꯃ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯂꯝꯃꯤ꯫ ꯑꯩ ꯏꯃꯥ! ꯍꯥꯏꯔꯒ ꯁꯨꯃꯥꯡꯗꯨꯗ ꯇꯨꯁꯤꯜꯂꯤ꯫ ꯀꯩꯗꯧꯔꯦ? ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯃꯕꯨ ꯁꯣꯛꯄ꯭ꯔꯥ ꯌꯦꯡꯉꯤ꯫ ꯊꯥꯅꯤꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯕꯨ ꯍꯨꯒꯠꯄꯤ꯫ ꯊꯣꯏꯕꯤꯗꯤ ꯂꯩꯃꯒꯤ ꯁꯞꯇ꯭ꯔ ꯈꯪꯕꯅ ꯂꯥꯞꯅ ꯌꯦꯡꯂꯤ꯫ ꯂꯝꯖꯤꯡꯕꯤꯅ, ꯀꯥꯏꯗ ꯁꯣꯛꯀꯤ? ꯐꯖꯅ ꯌꯦꯡꯉ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯁ, ꯆꯦꯍꯟ, ꯑꯩꯒꯤ ꯈꯣꯡ ꯑꯣꯏꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ, ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ, ꯆꯦꯍꯟ, ꯂꯩꯊꯦꯛꯈ꯭ꯔꯕ ꯖꯥꯠꯂꯣ? ꯐꯅ ꯌꯥꯝꯅ ꯄꯣꯝꯅꯁꯨ ꯎꯔꯤ꯫ ꯂꯩꯃꯅ, ꯆꯦꯍꯟ, ꯌꯥꯝ ꯅꯥꯏꯌꯦ, ꯑꯩꯒꯤ ꯈꯣꯡꯁꯦ ꯇꯦꯛꯂꯕ ꯃꯥꯜꯂꯤ, ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ, ꯑꯩ ꯌꯦꯡꯒꯦ꯫ ꯍꯥꯏꯔꯒ ꯇꯞꯅ ꯄꯥꯏꯔꯝꯃꯒ ꯀꯣꯔꯣꯛ ꯂꯥꯎꯅ ꯂꯩꯈꯤ꯫ ꯂꯩꯃ, ꯊꯥꯅꯤꯜ, ꯊꯣꯏꯕꯤ ꯑꯍꯨꯝꯗꯨ ꯂꯝꯖꯤꯡꯕꯤꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯗꯧꯔꯒꯦ? ꯅꯣꯏꯅ ꯑꯩꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯥꯕ ꯈꯔ ꯐꯔꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯂꯩꯃ ꯃꯈꯣꯡꯗꯨ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯡ ꯂꯩꯕ ꯌꯥꯔꯦ꯫ ꯆꯦꯍꯟ, ꯅꯪꯗꯤ ꯈꯣꯡ ꯆꯨꯝꯕꯁꯤ ꯀꯅꯥꯗꯒꯤ ꯇꯝꯂꯤꯕ? ꯌꯥꯝ ꯍꯩꯔꯝꯃꯤ꯫ ꯅꯣꯏꯗꯤ ꯈꯪꯂꯝꯂꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯨ ꯈꯣꯡ ꯆꯨꯝꯕ ꯌꯥꯝ ꯍꯩꯕꯅꯤ꯫ ꯄꯥꯕꯅ ꯇꯥꯛꯄꯤꯔꯝꯕꯗꯒꯤ ꯑꯩꯁꯨ ꯈꯔ ꯍꯩꯍꯧꯕꯅꯤ꯫ ꯅꯈꯣꯡꯗꯨ ꯆꯩꯅꯥꯈꯣꯟꯗꯤ ꯈꯔ ꯂꯩꯈꯤꯅꯤ, ꯌꯥꯝꯅ ꯂꯦꯡꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯩ ꯊꯕꯛ ꯆꯠꯅꯈꯤꯕꯅ ꯂꯩꯃꯒ ꯊꯣꯏꯕꯤꯒꯗ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯁꯦꯛꯂꯤ ꯄꯨꯈ꯭ꯔꯤꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯐꯤ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯃꯅ ꯁꯦꯛꯂꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯇꯣꯟ, ꯏꯔꯨꯖꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯈꯣꯡꯗꯨꯒ ꯉꯝꯒꯗ꯭ꯔꯅꯦ? ꯊꯣꯡꯒ꯭ꯔꯥꯗ ꯂꯨꯕ, ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯛꯀꯦ, ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯨꯔꯣ꯫ ꯌꯥꯔꯦ, ꯑꯩ ꯉꯝꯅꯕ ꯇꯧꯒꯦ꯫ ꯍꯣꯔꯦꯟ ꯅꯪꯗ ꯄꯥꯈꯣꯟ ꯁꯤꯖꯤꯟꯅꯩ ꯑꯃꯨꯛ ꯍꯥꯏꯍꯟꯒꯦ ꯍꯥꯏꯔꯣ? ꯏꯅꯝꯇꯣꯟ, ꯍꯥꯏꯔꯣꯏꯌꯦ,
Inam tongi khong sokpado thongrada iruzaradi soidani ising tasiladi kamdawne. Achumbani leima. Thongradu da komduna iruzaba haibasi khudong thiningaini. Karigumba ising da tasilabadi lokhatpinaba kanasu leite. Maramduna yaningdrabasu yabada tarami. Leima kumthage tawrambadu leithokduna lei. Madawduda thoibisu khangladuna thonggrada ising sokpa kumlami. Ising sok luraga karakpada thoibidu khongpam chahawdraduna ising da tasinduna iraknari. Inama ai mamukda ganbiyo. Madawduda leima pakhatna. Thoibi haina kauduna thoibibu lokhatke haina ising da songthage tawbaga. Tompok thuna yangna senchilakduna thoibibu ising dagi lokhatli. Thoibi sor chawna holi. Leimana Thoibiya kishu tawdabra. Thoibi tawda haibagu makok hai. Talaktuda thabuk chatkiba lamjingbi amadi thanil su halaklami. Thoibi na masamawu ichotchotna leirambaduda pakhatna senchilakduna hanglai. Kaidawnare nasaga loina chotlidubo isingda ka tarurabro kaidawba kumluribano. Asumna mirolingi isingda tabase phatte haibanine. Kamdawni na thoimiga ti kaushilabro inama kaushinge. Haiduna Thoibigi thawaimibu kuku haina kaushinduna thoibida nanthabirami. Tompokti kari tawkhe haina ki khanghaude. Mana thongadagi ukibadi thoibini ising sokpa komkiba karakpada isingda tasinkiba. Leimana pukri mapalda leplaga yengduna leiba asitani. Maram asina tompo macheton bulana khanduna sauna hairi. Kari noi chena pamlibase. Now kaino nang haido aina kaidawrage. Cheton yari yamna lanjadibige saraklan. Thokhreba pumba imichina loina uhorabani. Thoibina chetonda kari soiba tawkhragi. Kayamag yamda kaikhrabagi. Chetona mabu pamdragadi asumai biyadaba. Ai mabu puduna mafamsi tadoktura sakigi. Karigi asiguma thabuksi tawribano. Tompoki wahaiduda pomnamak leimada angakpa amaga loinana yengli. Leima mayamdugi matawduda yamna ningamdana nokphet tawna hairi. Oh, noi miyamna khallibasi aina senduna thoibibu Pukri asida tahanbani asinatra. Nate haigero. Aigi mina uribadu aranbani haige hairibro. Mane. Aina sinduna thoibibu isingda tahanbani. Aina thoibibu hatke tawbani. Adoiradi yarabra. Khanghaudana lamjingbina leimagi mamaida khupakna thari. Nangbaigi inaudura. Aduk pattabu wakhaldu nangna khalamni haibadi ai khalludabani. Gyan hektarakpadagi nongmata khupakna thabadi lairadana. Khon phau kalaktaba machena khubakna tharakpaduda leima amuka hena mapokning nuksikri. Mani aidi phattabi now mafamse thadoktuna chatkadabadi noinati ai ngasima haujima ai mafamse thadoktuna chatkani. Hairamlaga hanna phauba yenglamda leima makong anabaduga sekau thongalomda thokre. Thanil leima bu khamduna hairi. Leima nauga jehangana ngayhak sum sauningdana chaibani adumna tawganusi. Ai jihanga naugadane soidana thimgeba. Jayai aibu khamlanu. Aidi phattabini noigi marakta leiba hongnade. Hairamlaga satkre Thanildi machega mokpwagada leimabu khamnaba haijai. Adubu sauningbani henkibana kanamtana khamba yaramde. Upai leita Thanil leimabu kauduna lehauri. Leima Thoibisu ising thaglubagi wakibana makhon chiri siri leimabu khamnaba hairi. Adubu kananasu Mana haijari budu tabiramde. Thoibi warabasu wana mapangal araiba puthokduna hairi. Datuan inam ton khamo. Mana chaning mafamda sakizano ainadi khamlai. Inam ton kham magi mara leite. Aina thongrada kumge haina kumbani. Inam ton gi mara leite. Mabu mukta khamo. Thoibiya kari thokibano. Inam handa phajana hayuse. Inam tona thongrada irojagi tawbani. Aduda inam ton gi makhongduga ising da tasini haidana. Aina ising sokpirake pukri mapandula jaw haiduna ising sokpa kumlakpada. Khongpham chadraduna ai ising da tabani. Inam tonadi aina ising sokke haibada yajadabani. Ha. Aina wakhalana khallubana inaugi mamaida khut thaduna yumdagi tanthokraba. Aise kayada phatkidrabana. Ichegi leima iche lale. Jihan jiyai. Aina lana khallubana chetonda yam lana ururi. Ai chetonda yam lankre. Chetondu kaida leiramni. Now na cheton thirusi lapna chalamkhiro lao. Haidana leima bu koi thirabasu phangkhidre. Ichegi leima nangbu kadaida leige. Aina kauribase taradi aigi nakta mukta lao. Cheton ai lale. Ai bu mukta ngakpiyo nang kai leige. Haina kauduna lakpada
ꯈꯨꯟꯒꯤ ꯈꯨꯟꯗꯣꯟꯗ ꯍꯧꯕ ꯀꯣꯋꯤꯂꯥ ꯃꯈꯣꯡꯗ ꯐꯝꯂꯒ ꯃꯃꯥꯏ ꯅꯣꯟꯊꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯝꯖꯤꯡꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯃ, ꯂꯥꯛꯎ ꯌꯨꯝꯗ ꯆꯠꯂꯁꯤ, ꯏꯆꯦ ꯂꯥꯜꯂꯦ, ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ, ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯄꯨꯛ ꯐꯠꯇꯕꯤꯅꯤ, ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯆꯦꯇꯣꯟ, ꯑꯩꯁꯨ ꯆꯦꯇꯣꯟꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯌꯨꯝ ꯆꯠꯁꯤꯜꯂꯛꯑꯣ ꯆꯦꯇꯣꯟ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯂꯩꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯃꯥꯅ ꯍꯥꯟꯅꯅ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯝꯂꯕꯗꯤ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯗꯦ, ꯑꯗꯨꯒ ꯑꯃꯅ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯤꯠꯅ ꯎꯕꯗꯨ ꯆꯨꯝꯃꯤ ꯈꯟꯕꯁꯨ ꯂꯥꯟꯒꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫